Union Home Minister Amit Shah na Luchingduna Chathakhiba Miphamda CM Biren Yaohankhidabasi Chief Minister Amagi Mathakta Chathaba no confidence motion lang Pawan Khera Pawasi ngasinung tilfong kiba kang laypaki mayra pawsi dagi lawkhatsaba ne Manipur gi irang ga mari laina na ngarang Delhi da pangthokiba Union Home Minister Amit Shah na Luchingba awang bathaki Miphamadu da Manipur gi Chief Minister Nongthongbam Biren kari maram gi damakta yawkhidaba no CM Biren Yaohankhidabasi Chief Minister Amagi Mathakta Chathaba no confidence motion la haina Congress ki Luchingba Pawan Khera na wahang hanglagle Amit Shah na Luchingduna Army amadi Manipur gi Chief Secretary yauna makok thongbo official singsu saruk yakhiba Miphamadu na Manipur gi matangda wa khanaraga Manipur gi Chief Minister Yaohankhidabagi maram khanganfam thoe Center ki thawong asi masagi party oideba BJP gi Chief Minister Amagi Mathakta Chathaba no confidence motion la haina ANI da piba interview amada Pawan Khera na phongdokle panba yabadi ngarangi awang bathaki Miphamadu da Union Home Secretary Ajaiwala Intelligence Bureau ki Chief Tapan Deka Army Chief General Manoj Pandey Army ki Chief Designated Lieutenant General Upendra Dawivedi GOC 3 Corps ICS Sahi Security Advisor to Manipur Kuldeep Singh Manipur ki Chief Secretary Binit Joshi Manipur ki DGP Rajiv Singh amade Assam Rifles ki DG Pradeep Chandraya Nair na saruk yakhibane Meeoi ama Mokokta Nongmei Maru ahum Kapsinduna Hatlamle Pawasi ngasinung tilfong kiba kang laypaki mayra pawse dagi lawkhatsabane Imphal West District ki Wangway Police Station na konba iro maizraw mamang lokolgi Nambul Turel mapalda layba Crematorium amagi mayada Meeoi ama sakhangdabasing na Nongmei na kaptuna hatuna hundoklamle Asiba haksang ado ngasi ayuk walking set pa Meeoi sing nang ayuk pung mga minute kuntrarom tarakpada thengnarakhiba ni haire Pawasi tawaga maphamadu da Wangway Police Station ki team mama laktuna yengsinbaga loina nang District Mobile Forensic Unit Bisnupur gi kangbu amasu laktuna thijinkhe Siramliba Meeoi adu chawrang na sahi kuntra ga mga rom gi lenga oigane Fadi amana mamit mamai pun silaga Crematorium amagi maya nangna asongba mapham amada taduna leirambane Siramliba Meeoi adugi manakta kaptriba number 4 oigani chingnaba Insulin syringe ani taramkhe Nongmei Maru tongning ahumso recover tawba ngamkhe Adubu siramliba Meeoi adugi makhut animakta number 4 na chingba kapagi syringe makhul na chingba taramkhe Meeoi adu amuba masugi hapen ama setle asangba masugi furit akakpa ama litpaga loina na sandal angangba ama tonglamme mahaki makokta Nongmei Maru ahum na panbagi dakfam lairami haire Thogdok adugi matangda laikai gi Meeoi sing na phongdorakpada ngarang numidang pung taraga mathoi minute kuntrarom tarakpada Nongmei kapkhiba makhol ahum lom takhe madugi matung turel mapal gi asongba mapham amada taduna leiramkhibane mahak iro maizraw khulgi Meeoi natti haikhe asi baksang adu masak maming khangdoknaba Wangway Police na lawkhalaba matung rims ki mirel sangda thamkhre haire